Arambai News Guwahati the Maithilongi Pau Tabiri Singbu Yan Hanbukta the Chingangbam Sujitra Ranina Kurumjari. Uzingasigi Samlapa Mariba Pau Sing Lobirasi. Assam the Lariba illegal madrasa sing things in Bagi Kongzang Hena Paktakna Jangsilagani Haina Assamgi Sim Himanta Viswasar Manangarang Paumi Sing the Pongdora Craig. Panbayai State Run Madrasa Sing regular school the Onthoktuna General Education Pinadaba Englishingani Gundagi Maki Lengakna Thorang Hokrabane. Assam da lariba Santi Pamba Muslim singna jihadi module gi matangda angamba information leptana pirakli hainasu CM-na ngarang pawgi mipamasida makatana phongdorakhe. All Assam Manipuri Students Union Amsuna Mizoram gi Apex Students Organization amoriba Mizo Zirlai Pol MZP na hokiba April 13 da thadorakhiba press release aduga mari lenana ngarang press release ama thadorakre. Thado Students Association gi Deputy Secretary General Paugulun Chonglogi mafamda MZP gi press release adugi mathakta clarification pirakpagi damakta so amsuna thagatpa phongdorakle. Ain chumna makhoi gi masagi lamda leiribasing eviction tawgi michang mikhai naibgi thong Manipur lengaki leite. Tribe natraga non-tribe chap manana chingamadi tam animakta wetland, protected forest, wildlife sanctuary amadi reserve forest singda ain kaina lam khopchilambasing adu takthokpatani. Miyam gi CM amoina mahaki dynamic leadership ki makhada chingamadi tam animakta inclusive development ekoina mayek singna uwafangi. Manipur lengaki objective amadi ground reality khangdana Mizoram da lariba Manipuri singda karigumba ama thoklakpada makoina dai puba ngamloi hairakpa MZP gi wangang adu yamnamak phajamande. Mizoram khwaidagi santi leiba state ni Mizo sing Mizoram da khakta natana leibaga sigi atai mafam kaya amadasu leiribani haina amsugi cherolasina makhatana phongdorakle. Aikoi ethnic community singi manungda amana amagi mathakta hanthana yengbugi wangang ngangnadana nungshi chanana leiminasi hairaduna karigumba masi ngamdaba taragadi amsusu Manipur mapandagi tumina yengduna kaidongaida leithokloi haina General Secretary Asangbam Shapanna thadorakpa chirol amana phongdorakle. Maragasida Hokiba April 13 da thadorokhiba Mizo Zirlai Polgi press release adugi mayokta amiyanasu yamnamak kanna condemn torakle. Amiyagi Chief Advisor Khetrimayum Kundalna Kabugans Kasada Leiba Sri Bhuvaneshwar Sadhu Thakur Sanatan Christi Kendragi Mandopta Pamkiba Miyamgi Mipam Amada Pendabagi Wafamasi Pongdorakibani. Miyamgi CM Amada Asumna Usittabagi Thong Torakpasi Yamnamak Pende Makuina Haikiba Statement Singadu Sengdokadabani Hairakli. Mizo Lubasigi Wafam Singasida Pendaba Utpoina Amiana Sin Langba Manipuri Singi Unity Rally Amasu Jaliba Meta Sigi Kudma Thoida Pangal Amadi Bisnupriya Lupkiana Kusamnarga Chatkani Haina Pongdorakli. Manipurgi CM na paikaliba war on drugs amadi lengak na paikaliba NRC su support tawi haibagi kholau kya su laurakhe. Ngarangi mipamaduda amiyagi thomi sing amadi Nikhil Bisnupriya Manipuri Mahasabhagi marumakok oiba luchingba kyana su saruk yakhe. Maragasida Karbi Anglong District Manung Channa Manipuri Singna Khundariba Manjada Ngarang Chatkiba Santigi Rally da Manja Dipu Amadi Manak Nakpada Leiba Mitei Singna Saruk Yakre. Karbi Anglong Mitei Cultural Association Kamkana Sinduna Chatkiba Rally Asi Lubasigi President Thingnam Chandra Kumar, Organizing Secretary Urembam Bimol, Executive Member Yumkhaibam Lukmani Amadi Thekmaizam Nirmalna Luchinguna Chatkibane. Rally asigi maroiba pandamde High Court ki directive matungina Manipur lengakta mitaibu ST list chalhanabagi recommendation kudakta center da thabinaba haizabani. Recommendation tauba thengthabasana mitei community asi makhoina phangpham thokpa sangvidhangi haksing phanghandaduna thamle. Community amoina mitei singna makhoigi cultural identity gi damak Wadabangamde, Maramaduna, Santigi Rally Asigi Kuthangda, Lamdamasigi Lehaucha community Amamamna, Sangvidhangi Hakasi Punna, demand Tominari Bani Haina, President Thingnam Chandra Kumarna Thadorakpa, Chirol Amana, Makatana, Fongdorakle.
Mizo Zirlai Paul na hokibe April kuntrada thadorokiba Cherola dugi matangda Midei Students Association Manipur University nasu wafam khara thamlakli. Makoina masagi community gi matangda chingnazariba amadi daite lobgi thong adubu ikai khumnarakli. Adubu Manipuradi jat bijat naibagi wafam amata laite. Reserve Forest natraga lenga kilamda laiba Muslim Midei amadi atei tribe yauna atei community singi mataktasu eviction chathari. Akhanana Purup Amagi Matakta Kaktamag eviction Chathavanate so Harakli. Masi Ladiba Reserve Forest Sing Ngak Sienanabagi Damaktani Atay Amatagi Nate. Masi Tungi Mirolgi Amadi Pnamaki Oina Yai Panabagi Damaktani ILP gi Matangadi Manipur Mizoram ga Kaidongaida Changdam Naba Yaroi. Mizoram di Mangzonana protected land Oikrabani Manipuri Madu Natri Maramaduna Manipur gi Oina Ahenba Jacksonba Ama Mato Tai so Harakli. Aranba Pau Kyadagi Ngak Toknaba Pau Paunasi Amadi Mangda Punna Jangsin Nasi Haina General Secretary Paringanba Yumkaibamna Tadorok Pachirol Amana Makatana Fundorakli. Mitaibu ST lista chalhalu haibagi dimangi mayokta amadi Manipur High Court na Mitaibu ST lista chalhannabaga mari lengna recommendation state government na central government ta pikinaba takiba judgment adubu yaningdaba fongdokladuna All Tribal Students Union Manipur atsumna ngarang state asigi chingi district headquarters singda tribal solidarity mass peace rally ama sinki adubu rally adu peace rally habadu oikide Churachandpur, Kangpokpi, Chandil, Amadi Senapati, Yauna, Chingi district Singda, Rally Adu Chatki. Churachandpur district ki Singhad Amadi, Bungmol subdivision ki Manung Chanba, Molung village Talaiba, Molchang Amadi, Saikot Forest, Bid Office Sing, Sakhangdaba Singna, Mai Thadok Lamki. Asida Sunatana, Yum Kayasu, Matang Matang, Mai Thadoraki. Churachandpurda, public curfew, Lengakna Lautoraki, border area, More Dasu, Irang Kankalaki. Sumna Manipur Pumbada Numid Mangani Gyoina Internet Service Lengakna Tingzin Krek. Nagalamarom Chingi District Sing the Chatkiba Tribal Solidarity Mass Peace Rally Gi Mayokta Tampaki Tongan Tongan Mapam Sing the Su Miamgi Kongzang Jangshilakli. Miam Thoraktuna Counter Blockade Lambi Thingba Tribal Ichilinau Singna Purakpa Poche Sing Imphal Lomda Pusilhan Kidaba Amadi Imphal Dagi Pukinaba Hotnaba Kayada Athingba Thamki. Imphal gi manung amadi akoibasing numidang irang hawrak padagi laksinabagi damak police na tear gas na chingba kaapki. Imphal East amadi Imphal West animagdasu lengakna curfew thamjinkhre. Asigi sumathakta numidang athingba fawba CM na luchingduna cabinet mifam CM office ta phamki amadi jarangnaba thorakliba si nemthahanaba kari khongthang lokhatpa yabage amadi mute sing thaduna wari sanabagi matangda su loinana security hena kankhathanbagi matangda kupna khanakhi. Athengbada phangba pawamagi matungina chingmairang da laiba minister led paw haukipki yumdasu mayam thomjilaktuna irang sagatki habagi pawmasu lakli. Maragasida social media da aranba oidaba toknga paw kaya amasu sandoraktuna irang hena sagat hannabagi maram ama haibadusu oirakli. Thazabaya pawamagi matungina Manipur High Court na Hill Area Committee HAC amadi adsum All Tribal Students Union Manipur gi President anigi mathakta SC demand ga mari lenana saman tharakre haibagi thazabaya pawamasu phangle. Punamaksigi marakta ngakningai oribadi North East Students Organization Nesona ngarang May 3 thadorappa chirol amada Manipur lengakna indigenous jau phurup na taba mafam singda eviction chathakhiba thong amadi masiga mari leinana thorakhiba hingsagi thong sing adugi matakta pendaba phongdorakli. Purobasina Reserve Forest ta khunda sinba gidamak eviction tawbani su hairakli. Adubu tasengbadi Layhau cha sing asi chahi kayagi mamangdagi hariba mafam sing asida khundaduna leiraklabani. Mamang thadasu Manipur lengakna khasi sing makoina khundariba mafam singdagi eviction tawnaba hotnakhi. Hariba indigenous community sing asi mapamapu haktaktagi mafam sing asida khundaduna laklabani. Makoi Nepal natraga Bangladesh tagi lakpa illegal immigrants singdi natte. Manipur gi mahairoi loop MSU All Manipur Students Union amadi Mizoram gi Apex Students Organization Mizo Zirlai Pol MZP anina kusamnaduna
communal tension thokhandanaba amadi ingna lehanabagi thorang paikhatgadabani haina Northeast Students Organization nesogi chairman Samuel B Jirwa amadi secretary general Mutsi Khoyo Yobona punna thadorak pachirol amana phongdorakle asumna hogziga wangnong pokta mitei singi ST demand ga mari leinana oirakliba phibam asida Assam amadi Nagaland gi tongan mafam singda lariba mitei singna Manipur High Court na mitei singbu ST list chalhannabagi pikhiba judgment adu thinthadana thabakta onthokpinaba Manipur lengaki matakta haijarakle Manipur gi mapanda phibam chadana lairiba mitei sing asigi saphanaba Assam lengakta makhoibusu ST list chalhannaba matam sangnadagi hongna haijaduna laklibane wadi Assami CM Himanta Biswa Sarma masawaknasu Manipurda mitei sing ST hek chanbaga Assam dasu mitei sing ST status pigani habigi wafam lairibane masina maram oiraga Assamgi mitei singna Manipurda mitei sing ST oirakpa khorangna ngairakli habigi kholaw amasu lakli Nagaland gi Dimapur amadi Chumauke Dimadasu manabu kholaw larodana Manipur lengakta Manipur High Court ki yathang adu thinthadana thabakta onthokpinaba haijarakli haina WMC World Mitei Council gi Secretary General Yambem Arun Miteina ngarang May 3 da thadorokpa chirol amana makhatana phongdorakli Nagalamaromda hauzik Manipurda thorakliba irang asi India lengakna matam chana mideng changhowdabadagini irang asigi haurakphamdi niyam lanna tharamba poppy sing yanthatluba amadi lam eviction tawrubadagi thorakpani maramaduna kanglup animakna pung kunmari fawbagi manungda handokadabani habagi matam United Committee Manipur UCM na tharakhre Awaba taraba miyoi singda changjafam pigadabani amadi makhogi phangpham thokpasingsu pigadabani haina lubasigi Secretary General Joy Chandra Konthaujamna ngarang paumi singda phongdorakhi amadi Russian President Putin hadanabagi damak Ukraine na hotnaba lepte hairaduna Ukraine gi mathakta Russia na maral kya sirakre numidangda Putin gi leifamda thadarakhiba Ukraine gi action adugi mathakta drone adu Putin bu hanabagi damak siznarkhibani hairakle adubu makhoina amangata thokhandringi mamang drone animak kapthaki Kremlin na thongasi plan terrorist ki thongni haina kanna pendaba phongdorakre panbayabadi etegasi matamda Putin mayumda leiramkhide phibamasida tha 13 suraklaba habadi chahi ama helaklaba Russia amadi Ukraine gi lanasi hena kankhalakadoribra habagi jingnaba kaya lakli ngasi yena de Arambai News Guwahati da maitelon gi paw sandokchaba matang isa loisinjabaga loinana tabiribasingbo amkasu hanna khurumjare